Maitai Manipuri cartoon bu yebini bamiyambu thagasari. Madam Nupi Makoi full video Maitai Manipuri cartoon. Nahan gi thabak tu loiraba. Ha. Madam yam phajana loigara to aina yam phajana sellaga loigamni madam. Aduni Nupi yabjidi aduni. Ya nang nei bajamu tawunaram ya. Nupi thona wa pyade ko. Ado madam nahan akhoi nupi tarado nupi amdi sire lan thena bata madam warab pyade madam kari ni mi tara kun chura kan noi ti mi masim do kari gino ha ado kari gino ba ha noi ti mi tara chura ga mi shi do kari gino ha ai su khang de madam akhoi mi tara chura do mi madak shi ban ai yam choni ni jani ko noi ko ai ni mi tara chura mi shi ado mi do kana sa sa mi do na bo ai di khang di ko ai no ne mi shi do di sa sa ma ko no chota wa jana di ko lai ga khata pa ne je no ne di ai do kwang wa je kem hang mo lai ga ta pa na nuwa na mo ba madam adu je tan su hai nu da ra so le ka paisa dam pa na so ra so ma ga da wi na ha ado ai di hai de madam nang ko madam nang akhoi ta thora madam ai ho ne khata sa ba madam ne mi mo shi che ma madam Director sa taning na tao ra na wala din nang hatur na ay nang tao yang tu lay wang wala di pele madam jami musti mal tao ni musti ay chora ke na sak tu ke madam nang na koi jong nang nu pini ka haning di mo ta ya chalo ayo pesan nang ko da saule chalo na sak tu chalo bye madam chale director sa chale ha mai jibo tare ta thosoro mai jibo ta thode imu bera ka den do is ke no nang sauni ibi nang sauni ai phagi ni nang sauni me sa dai ko somi lo de no nang da ta thopi ko nang ko ai ki je bi da nang sauni ko sa oi madam chale madam sa tv na ku chok madam chale na chatu de madam nang ira sa to chale sa the queen madam sanai ne khoi mi tara lan to bodu da mi si to mana sora sa manga moi adu lan to bodu ma di yaw pra ba ha sa adu sa na kra hai bi la ga madam sura bi mi to sa ngai ko ai tabak chili nga ta na tharo ko sa nang su madam ga ma nai da wari mek sa ba da he khumak te pa mi tara su bodu mi ma si jam to lan to bodu da ho ya re sa to chora de adu nang madam de ji ngam bi ro ko madam do nyam pam je ba as ai ti madam nang nga dra ha ra ga sa ngang tre ni as ai bu kai chare ni ko di hanu ra bun na ka ngang ro da kai no na mur sola jana war sa ha ro ka chote sa ai ka sta da ai chala gi ko sa sala nang noi madam de ngang ngan ko ai na kai na ha cha me nang ai na han ne da bu ro an nang ko ai han ne na ai thang ne nang da bu ro an nang madam ko no channel to ta thong no ko madam ai ko bi ro kari ha ga da madam kari ai ko ro kari ba na sa director na min mi tara so ram ma si do ai sura so mi ni ha ra ga na director so lo ha do bi do no ha nang mai nang ma si adu ai madam adu ai adu bu nang adu je to nang sao ni to chak ta to ai thon ga ga yang pha ni madam nang ma ga yang pha je ha sak tu kan madam akoi nang ti ngo mial nang di madam ko na sak ni ngo madam akoi min na sanani ka sa ni ngo ta mu di madam akoi ka wala ni ngo madam akoi kari nang ai ni na sorry mantra nang wa nga ngan tum le yu nang soro na ha nang ai na ai ngon de thang han ni nang chai na ka so do ni ko nang ko nang soro de ka ta cha nang ai nang nan da na ta thu ra nang ta thu ra ni ka ni no ha yai nangi ku sao tu yam nei yai dang ku sao tu yai mi ga le ga la adu nang sar ta na ai pa me ha ji chum ro madam pa me ha ne madam ma koi nang pa me ha ne sar ta pa bi ne ya koi tu ko madam koi nang sar director na nang ko dam ta ko du ga no hong ja ne nang ko so ga di be ra ka ne na nang ji mi yam na director na madam koi na khane ya chum ba na kari ai nong na madam ko ya ba dong mo na ka ba tra ha nang ai mi stro ai ko jang ka ga nang
ꯅꯪꯀꯣ ꯑꯩꯅ ꯅꯪꯕꯨ ꯁꯤꯠꯇ꯭ꯔꯁꯨ ꯅꯪꯀꯣ ꯃꯦꯗꯥꯝ ꯃꯈꯣꯏ ꯑꯃꯨꯛ ꯄꯜꯂꯛꯀꯅꯨ ꯅꯪꯀꯣ ꯑꯩ ꯀꯣꯏꯁꯦ ꯅꯪ ꯀꯛꯑꯗꯤ ꯅꯪ ꯏꯀꯥꯏꯅꯤ ꯍꯥꯏꯔꯤ ꯁꯠꯂꯩꯅꯤ ꯐꯖꯅꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯦꯗꯥꯝ ꯃꯀꯣꯏ ꯑꯗꯨ ꯃꯀꯣꯏ ꯀꯛꯇꯨꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥ ꯃꯄꯥꯅ ꯍꯔꯥꯎꯖꯩ. ꯑꯗꯨꯒ ꯃꯦꯗꯥꯝ ꯃꯀꯣꯏꯗ ꯀꯔꯦꯝꯅꯈꯤꯕ ꯑꯍꯟ ꯑꯗꯨ ꯏꯀꯥꯏꯔꯝꯃꯤ. ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯀꯣꯏꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ? ꯄꯥꯕꯨꯡ ꯑꯩꯁꯦ ꯃꯣꯏ ꯍꯟꯗꯛ ꯆꯥꯎꯈꯠꯂꯛꯄꯒꯤ ꯁꯔꯖꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯣ ꯇꯧꯗꯅ ꯑꯩꯁꯦ ꯀꯣꯏꯁꯦ ꯀꯛꯑꯕꯅꯦ. ꯑꯩ ꯀꯣꯏꯁꯦ ꯁꯨꯡꯍꯧ ꯍꯧꯔꯛꯑꯔꯣꯏ ꯍꯥꯏꯔꯦ ꯃꯣꯏ ꯁꯔꯖꯔꯤꯒꯤ ꯗꯥꯛꯇꯔꯗꯨꯅ. ꯏꯃꯥ ꯄꯥꯕꯨꯡ ꯑꯩ ꯉꯁꯤꯗꯩꯗꯤ ꯅꯨꯡꯉꯥꯏꯅ ꯁꯛ ꯐꯖꯔꯒ ꯂꯩꯔꯗꯕꯅꯤ. ꯃꯤꯅ ꯀꯔꯦꯝꯅꯔꯝꯕꯗꯣ ꯑꯩꯁꯦ ꯃꯀꯣꯏꯅ ꯃꯤꯅ ꯈꯪꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯖꯔꯝꯃꯅꯤ ꯁꯛꯁꯦ. ꯋꯥ ꯏꯆꯥꯃꯨꯛ ꯐꯖꯕ ꯂꯩꯇ꯭ꯔꯤ ꯃꯅꯤꯄꯨꯔꯁꯤꯗꯕꯀꯣ. ꯐꯖꯔꯦ. ꯑꯁ ꯑꯗꯨꯗꯤ ꯅꯪ ꯍꯟꯗꯛ ꯆꯥꯎꯈꯠꯂꯛꯄꯩ ꯑꯗꯨꯗꯤ ꯄꯥꯕꯨꯡꯒꯤ ꯂꯋꯥꯏ ꯇꯥꯡꯉꯤꯁꯦ ꯑꯝꯇ ꯐꯍꯟꯕꯤꯌꯨ ꯌꯥꯒꯗ꯭ꯔꯣ? ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯅꯣꯏ ꯌꯥꯅꯤꯌꯦ. ꯅꯪꯒꯤ ꯂꯋꯥꯏ ꯇꯥꯡꯕꯗꯣ ꯁꯝ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏ ꯐꯖꯍꯟꯕ ꯌꯥꯏ ꯄꯥꯕꯨꯡ. ꯑꯁ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯣꯛ ꯇꯥꯡꯉꯤꯁꯦ ꯁꯛ ꯐꯖꯔꯅꯤꯀꯣ. ꯑꯩꯁꯨ ꯍꯥꯞꯄꯗꯤ ꯑꯩꯁꯨ ꯑꯝꯇ ꯍꯥꯞꯇꯥꯔꯦ ꯅꯣꯡꯃꯗ. ꯂꯩꯔꯦ ꯄꯥꯕꯨꯡ ꯅꯪꯒꯤꯁꯨ ꯍꯌꯦꯡ ꯂꯋꯥꯏ ꯇꯥꯡꯕꯗꯣ ꯍꯌꯦꯡ ꯇꯧꯔꯁꯤꯀꯣ ꯄꯥꯕꯨꯡ. ꯅꯪꯁꯨ ꯄꯥꯕꯨꯡ ꯁꯛ ꯐꯖꯔꯅꯤ. ꯍꯌꯦꯡ ꯑꯣꯏꯅ ꯍꯥꯞꯄꯁꯤ ꯄꯥꯕꯨꯡ. ꯉꯁꯤꯗꯤ ꯁꯪꯉꯔꯣꯏ. ꯍꯣꯏ ꯑꯩꯅ ꯑꯃꯨꯛ ꯍꯔꯥꯎꯕꯅꯦ ꯁꯝ ꯍꯥꯞꯇ꯭ꯔꯤꯁꯤꯗꯀꯣ. ꯍꯣꯏ ꯅꯪ ꯉꯁꯤ ꯑꯣꯐꯤꯁꯇ ꯆꯠꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯅꯣꯏ ꯁꯥꯔꯗ ꯀꯩꯅꯣꯝꯇ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣꯅꯦ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯍꯣꯔꯦꯟ. ꯄꯥꯕꯨꯡ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ. ꯑꯩ ꯃꯌꯥꯝꯅ ꯃꯀꯣꯏ ꯍꯥꯏꯅꯔꯝꯕꯗꯣ ꯁꯤꯁꯦ ꯍꯧꯖꯤꯛꯇꯤ ꯀꯣꯏꯁꯦ ꯀꯛꯑꯕꯅꯤꯅ ꯐꯖꯔꯝꯅ ꯁꯥꯔꯗ ꯍꯣꯔꯦꯟ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯇꯧꯕꯅꯤꯗ. ꯁꯥꯔꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕꯅꯦ. ꯑꯗꯣ ꯑꯩꯁꯨ ꯃꯥ ꯄꯥꯝꯃꯦ. ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯁꯥꯔꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕ ꯌꯥꯕ꯭ꯔꯣ? ꯂꯨꯍꯣꯡꯕ ꯋꯥꯗꯨꯗꯤ ꯄꯜꯂꯛꯀꯅꯤꯗ ꯅꯪꯁꯨ ꯄꯩꯁꯥꯒ ꯄꯥꯏꯗ꯭ꯔꯀꯥꯟꯁꯤꯗ. ꯄꯥꯕꯨꯡ ꯑꯩ ꯂꯨꯍꯣꯡꯕꯗꯩꯗꯤ ꯅꯪꯒꯤ ꯅꯀꯣꯛ ꯇꯥꯡꯕ ꯅꯪꯒꯤ ꯁꯔꯖꯔꯤ ꯍꯥꯞꯄꯗꯨꯅ ꯍꯦꯟꯅ ꯄꯩꯁꯥ ꯇꯥꯡꯉꯤ ꯄꯥꯕꯨꯡ. ꯅꯪꯒꯤ ꯁꯔꯖꯔꯤ ꯂꯨꯄꯥ ꯂꯥꯛ ꯌꯧꯖꯥꯠꯅꯤ. ꯑꯩꯒꯤ ꯀꯣꯏꯗꯨꯗꯤ ꯂꯨꯄꯥ 1,000,000 ꯈꯛꯇꯪꯅꯤ. ꯑꯗꯨꯒ ꯂꯨꯍꯣꯡꯕꯗꯨꯗꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯣꯏ. ꯄꯥꯕꯨꯡ ꯅꯪꯒꯤ ꯁꯔꯖꯔꯤꯅ ꯀꯩꯗꯧꯗꯣꯏꯕ? ꯑꯩ ꯂꯨꯍꯣꯡꯕꯅ ꯄꯩꯁꯥ ꯇꯥꯡꯉꯦ ꯅꯪ ꯁꯔꯖꯔꯤ ꯀꯩꯗꯧ ꯇꯧꯗꯣꯏꯕ? ꯃꯊꯥ ꯁꯥꯏꯌꯦ ꯑꯗꯨꯗꯤ. ꯑꯗꯨꯗꯤ ꯁꯔꯖꯔꯤ ꯇꯧꯕ ꯇꯣꯛꯆꯔꯒꯦ. ꯁꯤ ꯂꯋꯥꯏ ꯇꯥꯡꯉ ꯂꯩꯖꯔꯒꯦ. ꯃꯄꯥꯝꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯁꯅꯥꯔꯤꯛꯇꯣ ꯃꯀꯣꯏ ꯆꯣꯡꯕ ꯐꯔꯦ. ꯑꯗꯨꯕꯨ ꯁꯅꯥꯔꯤꯛꯇꯣ ꯃꯄꯥꯝꯆꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯁꯅꯥꯔꯤꯛ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯦ. ꯄꯥꯕꯨꯡ ꯑꯩ ꯑꯣꯐꯤꯁ ꯆꯠꯂꯒꯦꯀꯣ. ꯁꯥꯔ ꯑꯩ ꯀꯣꯏ ꯆꯣꯡꯉꯝꯕꯗꯣ ꯆꯣꯡꯗ꯭ꯔꯕꯅꯦ ꯑꯩꯁꯨ ꯁꯥꯔ. ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯄꯒꯤ ꯁꯔꯖꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯇꯧꯕꯗ. ꯅꯪꯗꯤ ꯀꯣꯏꯒ ꯆꯣꯡꯉꯝꯕꯁꯤꯅ ꯌꯥꯝ ꯐꯖꯔꯦꯅꯦ ꯁꯛꯀꯗꯣ. ꯁꯤ ꯅꯨꯄꯤꯁꯤ ꯄꯥꯝꯃ ꯈꯔ ꯑꯝꯇ ꯍꯥꯏꯖꯔꯒꯦ. ꯑꯁꯤ ꯅꯨꯄꯥꯁꯤ ꯄꯥꯝꯗꯤ ꯌꯥꯝ ꯄꯥꯝꯃꯦ. I love you ꯍꯥꯏꯔ ꯈꯪꯗꯦ ꯑꯩꯁꯤꯕꯨ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯅꯦ. ꯍꯦꯛꯇ ꯍꯥꯏꯖꯜꯂꯒꯦꯗ. ꯁꯅꯥꯔꯤ I love you. ꯁꯥꯔ ꯏꯕꯨ ꯏꯀꯥꯏꯖꯩꯅꯦ. ꯁꯥꯔꯁꯨ I love you. ꯁꯅꯥꯔꯤꯛꯀ ꯃꯥꯒꯤ ꯁꯥꯔ ꯖꯦꯀꯤꯒ ꯂꯨꯍꯣꯡꯈ꯭ꯔꯦ. ꯁꯅꯥꯔꯤꯛ ꯅꯪꯗꯤ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯂꯔꯃꯤꯅ ꯅꯪꯗꯤ ꯌꯥꯍꯧ ꯉꯟꯖꯗꯅ. ꯑꯗꯨꯅꯤ ꯅꯨꯄꯤꯒꯤ ꯊꯕꯛ. ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯏꯁꯥꯒꯤ ꯀꯜꯆꯔ ꯁꯥꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯁꯅꯥꯔꯤꯛ. ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯕꯅꯤꯅ ꯅꯨꯄꯤꯒꯤ ꯊꯕꯛ ꯀꯜꯆꯔ ꯑꯗꯨ ꯀꯠꯄ ꯋꯥꯏꯔꯝ ꯁꯤꯠꯄ ꯅꯨꯄꯤꯒꯤ ꯊꯕꯛꯁꯤꯅ ꯀꯥꯎꯕ ꯌꯥꯗꯦꯀꯣ. ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯅꯪ ꯏꯟꯒꯗꯕꯅꯤꯀꯣ. ꯍꯣꯏ ꯁꯥꯔ ꯑꯩꯁꯨ ꯑꯗꯨꯝ ꯏꯁꯥꯒꯤ ꯀꯜꯆꯔ ꯑꯁꯤ ꯀꯥꯎꯊꯣꯛꯂꯣꯏ ꯁꯥꯔ. ꯏꯃꯥꯅ ꯍꯥꯏꯕꯁꯨ ꯏꯃꯥꯒꯤ ꯁꯦꯕꯥꯁꯨ ꯇꯧꯒꯅꯤ. ꯏꯁꯥꯒꯤ ꯀꯜꯆꯔ ꯀꯩꯁꯨ ꯀꯥꯎꯊꯣꯛꯑꯣꯏ. ꯑꯩ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕꯅꯦ. ꯆꯥꯛ ꯆꯥꯕꯤꯔꯨꯔ ꯂꯥꯛꯑꯣ ꯁꯥꯔ. ꯁꯣꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯔ ꯀꯧꯕꯗꯣ ꯀꯧꯔꯅꯨꯀꯣ. ꯗꯥ ꯀꯧꯔꯣ ꯑꯗꯨꯝ. ꯁꯥꯔ ꯀꯧꯕꯁꯦ ꯑꯩꯉꯣꯟꯗꯗꯤ ꯈꯔ ꯍꯩꯅꯗꯦ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯂꯕꯅꯤꯅ ꯗꯥ ꯀꯧꯔꯣꯀꯣ ꯑꯗꯨꯝ. ꯍꯣꯏ ꯁꯥꯔ. ꯁꯣꯔꯤ ꯍꯣꯏꯗ ꯆꯥꯛ ꯆꯥꯕꯤꯔꯁꯤ ꯂꯥꯛꯑꯣꯗ. ꯍꯥꯎꯋꯦ ꯅꯪ ꯆꯥꯛꯁꯤꯗꯤ. ꯏꯟꯖꯥꯡꯗꯨꯗꯤ ꯍꯥꯎꯋꯦ. ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕꯣ? ꯍꯣꯏ ꯏꯃꯥꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕꯣ? ꯅꯪ ꯆꯥꯎꯔ ꯂꯥꯛꯑꯣꯗꯅ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯁꯤꯗꯅ. ꯑꯩ ꯆꯥꯛ ꯆꯥꯈ꯭ꯔꯣ. ꯗꯥ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯍꯣꯔꯦꯟ ꯏꯃꯥ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯒꯦ. ꯏꯃꯥ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯔꯒꯦ. ꯏꯃꯥꯕꯨꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ. ꯑꯗꯨ ꯗꯥ ꯅꯪ ꯑꯣꯐꯤꯁ ꯆꯠꯄ ꯊꯦꯡꯉꯅꯤ ꯆꯥꯊꯣꯛꯑꯕꯣ? ꯍꯣꯏ ꯆꯥꯔꯒꯦ ꯑꯩꯁꯨ. ꯌꯥꯔꯦ ꯑꯣꯏ
ꯑꯩ ꯑꯣꯐꯤꯁ ꯆꯠꯂꯒꯦꯀꯣ ꯅꯣꯏ ꯅꯤꯡꯁꯤꯡꯖꯅ ꯈꯔ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯃꯩꯇꯩ ꯃꯅꯤꯄꯨꯔꯤ ꯀꯥꯔꯇꯨꯟꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯁꯥꯡꯅ ꯁꯦꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯁꯅꯔꯤꯀ ꯖꯦꯛꯀꯤꯒ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯂꯣꯏꯖꯔꯦ ꯃꯦꯗꯥꯝ ꯃꯀꯣꯏ꯫